Imis Paodam yang tabiri bekwai punama puri na naurem na han bamakta da taram na okchari loinana krumjari. Masigi marui bu pauda. Azad Higher Secondary School Yari Pokta Nauna Saba Atal Tinkering Lab Forest Minister T.H. Shyam Kumar Nangasi Sangakre. Enhancing agricultural marketing through value addition of horticultural crops Highway Thoramda Longi Singi training program amangasi dagi hodokre. Loinana YouTube channel da Sandokadaba serial episode Chaitenge Ahan by episode Kokloroi Daba Dakpam ngasi release tokre. Mapungoy paungu pizari. Forest and Environment Minister T.H. Shyam Kumar ngasi center gi Niti Ayog scheme gi sponsorship makada Azad Higher Secondary School Yari Pokta Nauna Saba Atal Tinkering Lab Sangakre. Lupa laktara nithoi changna semba lab asi sangabaga mari leinana minister na maruoina Atal Tinkering Lab linkhatpa asi Hauragliba tungi yumbirel oigadoriba mahiroi singi talent thidoktuna science and technology chakwathannaba amadi scientist kaya puthoknaba pandamdani lab asina school asigi amadi akoibagi mahiroi singda kanaba kaya piragani school fagarhanbada oja mahiroi amadi locality singi support yamna maru oi hainasu minister na phongdokhi Tinkering Lab ama Azad Higher Secondary andro AC ki sumba masda TV doctor ngasi koi innovation tawre masina tai madudi sarkar asina matam lebu khudi makta state government amadi union government na sarkar ki school tabi chhatra sing model education ga sana bamong da matam goiba technique amadi lab ya hadopi dana ngasi di malim gi lamjen dana Chinarom dagi sandorakhiba yamna tamthiraba novel coronavirus Laichadasi Sandoraktanabagi Morega Yumthangnabada Ladiba Myanmar Yauna Atopa Lebak Singdagi Lakpa Tongan foreign tourist sing Moregi ICP da passport entry Tauba Changakpada Mafamaduda Mathau Tauriba Doctor na coronavirus Asiga Mari Lenana infrared thermometer Sizinaduna Yengnabagi Damakta Matam Chana Laktabadagi tourist Kayama Matam Manghanbada Natana Tongan Mafam Singda Chanabagi emergency Yauna flight Matam Fawada cancel Taubagi Fibamda Lakadaure Hariba ICP asi Nungtigi Ayuk Pung Taretagina office Hangduna Lebak Amaga Chatok Sin Taubada passport visa check Taubagi Tabak Chataduna Lakpaning asi ICP asida Ayuk Angan Badagi Tongan Baturis Yauna Mioy Kaya Ma Dr. Lairam Dabadagi Pung Kaya Ma Matam Manghanduna Leiba Tengnaki Amadi Manipur Sarkargi Ek is policy ki convener Rediba R.K. Sibchandra Masasu Myanmar dagi tholaktuna ICP da Lairamba Thengnaki Tungda Pung Mapal Helakpada Dr. Laki aduga Hiramasigi Matangda Ek is policy ki convener R.K. Sibchandra na High Medical Department ki negligence asigi matangda Manipur ki Chief Minister amadi Mari Leinaba Singda report thagani loinana Mari Leinaba Medical Department nasu asu yamna luriba coronavirus tagi ngakthoknaba mathau ningthina tawbiyu loinana Medical Department na matam chana leitabana tourist kaya ama khudong chadaba kaya ama mayongna halle haina phongdokki National Institute of Agricultural Marketing Jaipur ki meeting makada Manipur Small Farmers Agri Business Consortium amadi Krishi Vigyan Kendra Thawal ani sinduna enhancing agricultural marketing through value addition of horticultural crops haiba hiramda numit humni chathagadaba lomi singyoiba training program amang asidagi KBK Thawal gi training hall da haukhre Kaksing amadi Thawal district ki lomi singna saru yariba training program adu haudopagi thoramda Director of Agriculture Manipur MS Lantanpui Bonchong IAS na athoiba mitung Manipur Small Farmers Agri Business Consortium gi project coordinator MS Khaidem na thoromapu aduga District Officer Horticulture and Science Thawal KSS Nabakishore Kau Manipur gi Associate Professor Dr. NG Joy Kumar amadi KBK Thawal gi SMS Agronomy and Tombana akhanaba mitung sing oina saruk yakhi
Manipur Small Farmers Agri Business Consortium की Project Coordinator MS Khaidem na phongdorkibada North Eastern Council की makada Department of Horticulture Manipur na Mission Organic Manipur Agency MOMA program की makada Organic की pothok kaya pothoknaba thorang sing paikhatli adubu hairiba program asida potsai Thanaba input kaya ama piduna honarabasu polam sing asige processing amadi marketing ilamdadi khara sothana lairibana marketing amadi processing asidasu fagatpa ngamnanaba ngasi training gi program asi paikhatpa hobani phongdoki Director of Agriculture Manipur MS Lanjanpui Wangchona Athoiba Michongi Warol Piraduna Hai Manipur gi horticulture gi pothok sing asi mapalam gi miyamna su yamna pamnaba polam sing oi masiboi khoina khara hena value added tawduna market tawba ngamnaba honarabadi aikoi gi economy gi fibam hena fagatpa ngamgani maramasina lomi singna training asigi kanaba lahonaba honasi haiki Ngasi Juribam District asida District Health Society Juribam na sinduna National Deworming Day gi thoram Juribam Higher Secondary School gi auditorium da hodokre hodopagi thoram aduda Sawalsem Indrajit Singh MCS SDO Juribam Dr. E Okendra Singh CMO Juribam CH Urmila Devi Supervisor ICDS Juribam MK Mishra Lecturer Juribam Higher Secondary School na mathang sina athoiba mitung thoramapu amadi akhanaba mitung oina Pangtoki Thorongi athoiba mitung oikiba SDO Juribam Sagolsem Indrajit Singh MCS na phongdorkibada maruoina tines haibadi chahi 18 faubada leiriba naha sing asina nada yektana leinaba amadi masa fana leinaba program ni haiki masina angang singda yamna kanaba pi maruoina I watpadagi thokpa leina sing aduga chaujal thiba mental weakness na chingba kaya sing asi mapung fana fahanba ngami haina makhatana mahana phongdoki Masigi thoram asiga mari leinana mahiroi singdasu hidak sing pithaki India gi atai mafam singda pangthongnabagumna thawaldasu National Deworming Day 2020 gi thoram ngasi lilong turel hanbida leiba 5-star English High School gi angang singda hidak pijaduna hodokre District Health Society thawal na sinduna pangthokiba National Deworming Day 2020 hodopagi thoram aduda ADM thawal L Radhakanta Singna athoiba mitung District Health Society thawal gi CMO DMD Dr. N Jentakumar Singna thoramapu aduga 5-star English High School gi Chairman MD Zakir Hussain amadi Principal MD Slaudina akhanaba mitung singoina sarukyaki Thoram asigi makhada ngasi district asigi chahi amadagina 18 fawgi manungda leiba government school chamaga humdra aduga private school chaniga kunga nipal apunba school chahum maudraga nipal amasung lilongi angalwadi center chani humudraga mari amadi thawalgi angalwadi center chatru humudraga mari punna center chamapal nifuga nipal gi angang lak amaga chani yangkhaida chahi asigi deworming day ga mari leinana hidak pijana ba pandam thamle ngasi chahodaba angang sing lagliba February gi 13 ta amuhanna pijanaba pandam leiri hidaga se angang pumbada pijahoduna angang singbu masa maufana thamnanaba honabada miyam punamangna mateng pangbiu haina ADM L Radhakanta amadi CMO Dr. N Jentakumar na appeal tauki Tungi mirol gi damakta Manipur gi history da punba saktam sagat ki haiba ulam lasi haina amuko gi president Fairojam Nando luwangna phongdokre ngasi Kanchipur da leiba Art Science Hall da numit humni chumna sathagada ba Residential Community Leaders Meet 2020 hodopagi thoranga mari leinana Nando luwangna presidential speech piraduna chahi kayagi mamangdagi khundaminaduna lagliba furup singi amata amaga Hunaduna lakli aduga organization amana sinba thabakta yawba yai yade haina khaliba wakhala du thadoglasi aduga mamangda furup singi marakta unity leiramdaba adu ngasidagi residential community meet asida furup khodimagna saru yaduna unity leire haiba wafam takle aikoi gi haiba punba Manipur ama sagalasi haibagi wakhalonda chingi leader sing yauna ngasigi mifam asi amukona sinbani aduga aikoi punna thabak tawminaduna chawkhatpa Manipur ama purakpa mathau tai aikoina Lauraga langduna leiringaida nongmadi mitop miancha singi lam oikiba fawbada yai aduna khanaba launaba yenaba kaya furup masel gi marakta chathaduna lakli hojikti aikoi punamak bhab taminaba matam oire aki
Patriotic Writers Forumna lauriba thodang yamna chawi apikpa luba ma oijrabasu Manipur gi kachin koya sinba thungna asaibagi damakta amadi Manipur gi damakta tauriba thabag asi achauba thodang amani haina ngasi Society Academy New Delhi gi General Council member oiriba Professor Judha Chandra Sanasamna Taranithoi suba Patriotic Writers Forum Manipur gi mapok kumon thoromga mari leinana pangthokiba thoromda phongdokre ngasi Manipur Press Club ta pangthokpa thoramda athoiba mitung len oina saru yaraduna mahana hai Manipur gi manungda natana country kaya da khundariba Manipuri singi damakta pangtholiba thorang sing asi aikoina chawthokchaningai ni haina phongdoki asigi mapok kubon asiga mari leinana Omar Singh Wangkhemna iba sairing lairik Why My Sons Achieve Painting su phongki ngasi thoramadu Saitya gilamda award phanglakraba singsu achamba khudol pot piduna taramna oki Masigi Thoramatuda Yai School Khwairakpam President Patriotic Writers Forum Dr. S. Manauton Social and Cultural Activist K. Birla Singha Writer Tripurana Thoramapu Amadi Akhanaba Mitunglen Oina Saruk Yakibaga Loinana Dr. M. Priyobatra Singh Principal Imphal College na Sairing Lairiki Matangda Wangangki Ngarang nungthil pung 2:04 rom taba matamda Imphal More Lambi gi Khudengtabi Village Mayada Mathau Tawduna Leiriba More gi CDO team amana Imphal lomdagi More tamna changlakpa Maruti van ama khamduna wahangpong tawbada nupa macha ani aina thingkraba lahlau lupta changnanabagi torombada CDO team aduna rescue to hore hairi police tagi phangba pawgi matungina nupa ani adu imung manunggi mioi sing amata yaudana lakpani hairi aduga makhata ba ain gi oiba thabak lokhananaba More police ta khusinakre hairi Manipur da leiriba lenga ki school college singda oja oiriba singna UGC gi 7 Manipur lenga na fangan biyo haina ngasi ahumlak suba oina oja singna JDO John 3 Thobal gi office mamangda wakan mi pamduna makhata na khongjang changsin khre oja singda 7 pidri phawbada leptana khongjang changsin lagani haina kota gi phongdorakli All Manipur Government Lecturers Welfare Association All Manipur Promoting Government Higher Secondary Lecturers Welfare Association aduga All Manipur Graduate Teachers Welfare Association All Manipur Secondary Teachers Association Amsata Madi All Manipur Elementary School Teachers Association Amesta gi apunba apex body ama oiriba Council of Teachers Association Kotana mapungoiba thodang lauduna rectification of ROP 2019 7 haiba sida Jangshin Kibangasigi Wakat Mifa Maduda Saruk Yaraduna Kotagi Convener CH Santa Kumar Singna Fongdora Kibada Waza Singna Jangshin Liba Kongjangasi 7 PO Haiba Asidani Hana Imphal West Amadi East Su Chap Manaba Kongjang Jangshin Kraba Matungda Ngasina Ahumlak Suba Oina Kakching Amasung Thawal District Lairiba Waza Singi Oiba Wakat Kongjangni Convener na makata na haikibada North East ki state sing Nagaland, Mizoram, Tripura, Assam, Meghalaya, Arunachal Pradesh na chingbadadi magi state ki lengak na 7 amadi 7 ga manaba oja singi khusumal piraga Manipur gina kaidobagi piroi diribana haina Manipur lengak ki mafamda wafam thamlagli adugi sumathakta any state sing asigi manungda potsei mamal khwaidigi wangba tangba se Manipur state ni aduga Guwahati dagi fawbada Manipur na tangba heli haiki aduga potsei gi mamal asi miyamna Chanaba yaba mawongda honglabadi aikoi oja singna su 7 gi demand toromloi haiki oja singi khongjang 7 demand asi phangriba phawda makhal kya kaya gi khongjang sing leptana changsin khigani aduga ngasi thawal gi matungda atai district sing da so wakan mi phamgi khongjang sing chathaki gani lengang na oja singi demand asida thubada miyeng changsin biduna oja singna taliba demand sing adu pithongna bahona biyo haina lenga ki pungning chingsilakli Masigi wakat mi famaduda care for teacher, we care for education, no rectification, no race. We demand rectification of ROP. Oja Singh bu sudat padi education bu sudat pani school fagalhan si Oja Singh gi pesu fagalhan biyo haiba placard sing sizinake. Thasigi tara mari dagi pangthogadoriba PG examination boycott tawbagi ware Fegoktana laure haina phongdokre ngasi Fegoktana Government College ki class boycott tawduna khongjang changsilakpagi makhata ba khongjang oina rally hunger strike chatharakpa numin humni subada DM College Auditorium Hall mamangda Fegokta gi meeting makada pangthokiba rally hunger strike ta saruk yakiba Fegokta gi Vice President Dr. Khuraijam Mohonna phongdorakpada MU gi makhada 3rd semester gi exam pangthokli masida natana 1st semester gi so
practical chathari aduga fegokta mahiroi singi punsi mangdana magidamagta examination da akaiba pidana khongjang sangsinduna lakli hauji faubada fegokta gi demand government na cabinet ta khanaduna ayaba pirabsu approve tawduna order oina thoktana leiri order oina thoktriba faubada fegokta gi khongjang handokloi masidagi akan mawongda sidriba faubada chara henbagi khongjang faubada changsilagani oja sing oiba maramna lambi sorokta law khongduna protest tawba pamde mahiroi singi career gi damakta khallaga government na miyeng changbiduna fegokta gi demand asi atuba matamda pithokpiu haiki Organization for Indian Women Against Crime na puthokpa YouTube channel da sandokadaba serial episode chaitheng incidents in Manipur gi ahanba episode koklaroi da badakfam ngasi Kanchipur da labor organization asigi office da release tawkre thoramadu da Sangai Express Daily newspaper gi publisher Nisikanta sapamna athoiba mitunglen amadi advocate ngangom Tej Kumar na thoromapu oibaga loinana atai akhangahai CSO singi luchingba kaya su da stafamki ngasi fongliba episode asi Nisikanta sapam publisher Sangai Express na sponsor tawraga Premanda Livestream na direction pibini miyamna YouTube ta checking haina nambiraga serial asi midyeng tabiduna lamdam asida nongma kangdana thokpagi chang hengalakliba crime sing asi thoktanaba honaminasi thodok thoktringaida thoktanaba organization na khongthang asi laurakpani aduga isa isagi imungda awaba tadringaida section min house haina ngasigi thoromaduda saruk yakhibasingna phongdoknaragli Mapitel Dam Affected Headman Chief and Elders Organization gi Chairman M Ngaranmina Haikre Organization asiga Mapitel Dam Joint Action Committee ga pullaga Chief Minister gi Chamber da haukiba English ngani taraga Nepal gi November 18 gi nungchil tung pung manga da unakhiba aduda Mapitel Dam na sohaliba singi damakta economic package natragana rehabilitation package piba haina yanaki adubu ngasi faubada pibiraktre aduga chahi asigi January gi kunmari da ultimatum ama pisinduna January 18 faubagi manungda fulfill tawdrabadi general strike banna chingba tawgani haikibani adubu ngasi faubada fulfill tawraktaba tha asigi 18 ki ahing nongyai mathang numit ahing nongyai faubada pung kunmari gi Imphal Ukhro lambi total shutdown tawragani wafam asinga sinungthel press club ta pawmising unabada mahana phongdokhibani Mana makatana haikibada Manipur da leiriba CSO sing amadi NGO sing na changshin gadawriba khongjang asida mateng pangbiduna cooperation PBO hairiba mafam sing asi ising thomjin kibadagi law leitre hingnana bagi lambi leitre aduna hingna ba hona duna poppy plant thaba athingba thamkraba nung leingoi pekpa hauragani hingna bagi damakta aikoi gi damakta aikoi nataba lambi chatpa tabani aduga isingna thomjin kraba mafam asida kungang kulumdoi gi yumnak lising ani hena lei aduga livelihood leitrabani na banna sida natana akan bakhongjang kaya sangsilagani haiki Imphal East ki Chidai da leiriba Yaripok Primary School amadi High School asigi fibam sarkar na midyeng changbidragadi school thingjinbagi khongjang sangsilagani haina Joint Action Committee Chingtam High School Yangang Pokpi gi convener CH Sanayan bana phongdokre ngasi Manipur Press Club ta pangthokhiba paugi mifam amada Sanayan bana makha taraduna School ani asi chahi tararongi mamangdagi oja fajana leiba maramna mahiroi mapung fana leirami government ki thausilda soiba khara lakpadagi oja sing asi magi line promotion da transfer chetki aduga high school da leiramba oja sing higher secondary da sakhibadagi oja masing hantaraki masidagi school aduda oja watpagi phibam lakhibani aduga hojik primary school da oja amade utilization da oja anina lairik takli aduga primary school da na oja ahum asina chalairaga leiri chahi ahum longi mamang da school asida mahiroi chama kuntra rom lairam ki aduga oja watpa maramna mamang chahida mahiroi yankhai khakta hantaraki aduga government high school asina oja mangana school asi chalairaga lei mamang da oja taret lairami English ngani taraga Nepal gi July 8 ta JDO gi khutangda wakat cherolama education department da headmaster amadi school committee ga tanaduna Aiba Serol oina pikiba laikre wakada du tabi dabadagi English ngani taramapal gi July 13 da amuhana Aiba Serol piki hojik lairiba mahiroi sing asigi marakta mahiroi kunmanga metric thagadaba yauri aduga makhoi sing adu school committee amadi guardian singa tanaduna tha hungi tongana coaching piri government na mahiroi singbu lemna lairik piduna uniform tubiraga midday meal pijaba pamanate mahiroi singbu ningthina mahi tamhanbiyo aduga tha asigi tarawumdoi fawgi manungda government na miyeng changbidrabadi school thingjinbagi khongjang changsilagani haiki
ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3ꯒꯤ ꯅꯨꯡꯊꯤꯜꯗ ꯆꯔꯥꯡꯄꯥꯠ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯊꯤꯡꯉꯨꯖꯝ ꯁꯣꯃꯣꯂꯥ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯇꯝꯊꯤꯅ ꯃꯃꯥꯏ ꯑꯃꯗꯤ ꯃꯀꯣꯛꯇ ꯊꯥꯡꯅ ꯌꯥꯜꯂꯒ ꯆꯔꯥꯡꯄꯥꯠ ꯅꯤꯡꯊꯦꯝꯆꯥ ꯂꯧꯀꯣꯜꯒꯤ ꯀꯦꯅꯦꯜꯗ ꯍꯨꯟꯗꯣꯛꯂꯝꯕꯒꯤ ꯊꯧꯗꯣꯛꯇ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏꯁ꯭ꯔꯝ ꯑꯅꯟ ꯆꯍꯤ kungatare ꯑꯄꯣꯛꯄ ꯏꯉꯣꯁꯥꯕꯤ ꯀꯧꯏ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯁꯥꯒꯤ ꯌꯨꯝꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯑꯅꯟꯅ ꯃꯤ ꯆꯤꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯅꯟꯅ ꯊꯥꯡꯅ ꯌꯥꯜꯂꯝꯕꯅꯤ ꯍꯥꯏꯅꯁꯨ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯔꯛ ꯑꯁꯤꯗ ꯐꯥꯔꯕ ꯑꯅꯟ ꯉꯁꯤ ꯆꯤꯞ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯊꯧꯕꯥꯜꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯥ ꯑꯁꯤꯒꯤ 13 ꯐꯥꯎꯕꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯔꯤꯃꯥꯟ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯚꯤꯛꯇꯤꯝ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯦꯕꯜ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯅ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯁꯦꯟꯐꯝꯁꯤꯡ ꯁꯦꯟꯗꯣꯏꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯇꯣꯝ ꯀꯦꯕꯜ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯥꯡꯉꯦꯝꯕꯝ ꯑꯃꯔꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯑꯃꯔꯖꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞ ꯑꯣꯐ ꯐꯥꯏꯅꯥꯟꯁꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ 52 ꯈꯟꯗꯨꯅ ꯀꯦꯕꯜ ꯂꯥꯏꯟ ꯇꯤꯡꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯒꯤ ꯁꯦꯜ ꯂꯨꯄꯥ 6,000 ꯈꯣꯝꯒꯠꯍꯟꯗꯨꯅ ꯗꯤꯄꯣꯖꯤꯠ ꯇꯧꯍꯟꯕꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯗꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯂꯧꯈꯤ ꯂꯥꯏꯟ ꯇꯤꯡꯂꯛꯇꯕꯗꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔꯗ ꯀꯝꯄ꯭ꯂꯦꯟ ꯀꯌꯥꯔꯛ ꯇꯧꯈꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤꯗ ꯂꯥꯏꯟ ꯇꯤꯡꯕ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯥꯏꯟ ꯇꯤꯡꯕ ꯍꯧꯔꯝꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯄꯣꯖꯤꯠ ꯇꯧꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯁꯦꯟꯗꯣꯏꯒ ꯂꯣꯏꯅꯅ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯈꯤ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯗ ꯀꯩꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯃꯄꯨꯡ ꯐꯥꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯊꯣꯛꯆꯈ꯭ꯔꯦ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯣꯛꯆꯔꯒꯦ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯣꯛꯆꯔꯒꯦ ꯑꯩꯈꯣꯏꯒꯤ ꯍꯟꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯈꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯗꯒꯤ ꯈꯣꯝꯈꯤꯕ ꯄꯩꯁꯥ ꯋꯤꯠ ꯂꯣꯏꯅꯅ ꯃꯣꯏꯗꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯃꯣꯏꯗꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯂꯧꯔꯤꯕ ꯏꯟꯇꯔꯦꯁꯇꯨꯒ ꯆꯞ ꯃꯥꯟꯅꯕ ꯏꯟꯇꯔꯦꯁꯇ ꯊꯥ 5 ꯇꯔꯨꯛꯁꯤ ꯍꯥꯞꯄꯤꯔꯒ ꯑꯩꯈꯣꯏ ꯍꯟꯗꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯇꯣꯛꯆꯔꯒꯦ ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯃꯨꯛ ꯂꯧꯔꯒ ꯃꯅꯤꯄꯨꯔ ꯇꯣꯝ ꯀꯦꯕꯜ ꯇꯧꯕꯤꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯑꯩꯅ ꯉꯁꯤ ꯊꯝꯖꯒꯦ ꯔꯤꯖꯥꯔꯕꯦꯁꯟ ꯑꯁꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯅꯠꯇꯦ ꯍꯥꯏꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯋꯥꯐꯝꯗꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤꯅ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯄꯤ ꯁꯤꯗꯝꯕꯔꯝꯅ ꯍꯥꯏꯈ꯭ꯔꯦ ꯎꯠꯇꯔꯈꯥꯟꯗꯒꯤ ꯕꯤꯖꯦꯄꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯣꯔꯠꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ ꯔꯤꯖꯥꯔꯕꯦꯁꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯇꯦꯠꯅ ꯄꯤꯕ ꯉꯝꯗꯦ ꯑꯃꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯕꯗ ꯔꯤꯖꯥꯔꯕꯦꯁꯟꯗ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯃꯔꯣꯝꯗ ꯔꯤꯖꯥꯔꯕꯦꯁꯟꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯕꯨ CPIꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯋꯥꯐꯝ ꯑꯗꯨꯗ RSSꯅꯗꯤ ꯍꯔꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯗꯂꯤꯠꯁꯤꯡ ꯇ꯭ꯔꯥꯏꯕꯦꯜꯁ ꯑꯃꯁꯨꯡ ꯕꯦꯛꯋꯥꯔꯗ ꯀ꯭ꯂꯥꯁꯦꯁꯁꯤꯡꯒꯤꯗꯤ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯄꯕ꯭ꯂꯤꯛ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠꯇ ꯈꯨꯗꯣꯡꯆꯥꯕꯒꯤ ꯃꯥꯟꯅꯕ ꯁ꯭ꯇꯦꯠꯅ ꯄꯤꯕ ꯉꯝꯕꯒꯤ ꯋꯥꯐꯝ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 13ꯅ ꯄꯤꯔꯤ ꯍꯥꯏꯈꯤ ꯕꯦꯛꯋꯥꯔꯗ ꯀ꯭ꯂꯥꯁꯀꯤ ꯃꯤꯑꯣꯏꯗ ꯔꯤꯖꯥꯔꯕꯦꯁꯟ ꯇꯧꯗꯨꯅ ꯄꯣꯁꯠ ꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯣꯡꯆꯥꯕ ꯁ꯭ꯇꯦꯠꯅ ꯄꯤꯕꯅ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯌꯥꯗꯦ ꯑꯗꯨꯒ ꯏꯪ 2012ꯒꯤ ꯁꯦꯞꯇꯦꯝꯕꯔ 5ꯗ ꯎꯠꯇꯔꯈꯥꯟꯗ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯊꯕꯛ ꯂꯧꯕꯗ SC ꯑꯃꯗꯤ STꯒꯤ ꯔꯤꯖꯥꯔꯕ ꯍꯥꯏꯕ ꯊꯝꯗꯅ ꯃꯦꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯎꯠꯇꯔꯈꯥꯟꯗ ꯍꯥꯏ ꯀꯣꯔꯠꯇ ꯄꯦꯇꯤꯁꯟ ꯊꯥꯈꯤ ꯑꯗꯨꯕꯨ ꯄꯦꯇꯤꯁꯟ ꯑꯗꯨ ꯀꯣꯔꯠꯅ ꯂꯧꯈꯤꯗꯦ ꯍꯥꯏꯔꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯥ ꯖꯤꯔꯤꯕꯥꯝꯅ ꯁꯤꯟꯗꯨꯅ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯇꯤꯝ 15ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯁꯥꯟꯅꯕ ꯍꯧꯈꯤꯕ 13ꯁꯨꯕ ꯖꯤꯔꯤ ꯀꯞ ꯏꯟꯚꯤꯇꯦꯁꯟ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠ 2020ꯒꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯑꯔꯣꯏꯕ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯅꯣꯛ ꯑꯥꯎꯠ ꯁ꯭ꯇꯦꯖꯀꯤ ꯐꯥꯔꯁꯠ ꯃꯦꯆꯇ ꯆꯤꯔꯨ FCꯅ PFC ꯄꯥꯏꯇꯣꯜꯕꯨ ꯒꯣꯜ 2-1ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯃꯦꯆꯇꯅ UBFC ꯃꯥꯔꯀꯣꯂꯤꯟꯅ ꯀꯨꯀꯤ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯔꯥꯅꯤꯕꯦꯡꯕꯨ ꯒꯣꯜ 7-3ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯇꯥꯡ 18ꯒꯤ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯂꯤగ్ ꯒ꯭ꯔꯨꯞꯄꯤꯡꯒꯤ ꯃꯦꯆꯇ FC ꯂꯝꯖꯥꯎ ꯑꯃꯗꯤ PYA ꯀꯥꯏꯔꯥꯡꯒ ꯁꯥꯟꯅꯔꯒꯅꯤ ꯈꯥꯡꯉꯕꯣꯛ ꯀ꯭ꯔꯤꯀꯦꯠ ꯀ꯭ꯂꯕ ꯈꯥꯡꯉꯕꯣꯛꯅ ꯁꯤꯟꯗꯨꯅ ꯃꯃꯥꯡ ꯊꯥ ꯗꯤꯁꯦꯝꯕꯔ 19 ꯏꯪ 2017ꯗꯒꯤ ꯇꯤꯝ 12ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯈꯥꯡꯉꯕꯣꯛ ꯀꯥꯕ ꯒ꯭ꯔꯥꯎꯟꯗ ꯆꯣꯊꯔꯛꯈꯤꯕ ꯁꯦꯀꯦꯟ ꯏꯀꯣꯞ ꯇ꯭ꯔꯣꯐꯤ 2019-20 ꯁ꯭ꯇꯦꯠ ꯂꯦꯚꯦꯜ T20 ꯇꯦꯅꯤꯁ ꯕꯣꯜ ꯀ꯭ꯔꯤꯀꯦꯠ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯑꯔꯣꯏꯕ ꯃꯦꯆ ꯉꯁꯤ ꯁꯥꯟꯅꯈ꯭ꯔꯦ ꯕ꯭ꯂꯦꯗ ꯀꯣꯡꯕꯅ ꯏꯪꯇꯣꯟ 11 ꯈꯥꯡꯉꯕꯣꯛꯄꯨ ꯔꯟ 7ꯗ ꯊꯣꯏꯗꯨꯅ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯃꯄꯨ ꯑꯣꯏꯈ꯭ꯔꯦ ꯉꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯐꯣꯔꯃꯔ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯖꯥꯗꯨꯃꯅꯤ ꯈꯥꯡꯉꯕꯣꯛ ꯖꯤꯂꯥ ꯄꯔꯤꯁꯗ ꯃꯦꯝꯕꯔ KH ꯔꯥꯖꯃꯣꯍꯟ ꯑꯗꯨꯒ SP ꯊꯧꯕꯥꯜ ꯗꯣꯛꯇꯔ S ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯄ꯭ꯔꯙꯥꯟ N ꯃꯂꯥ ꯗꯦꯕꯤ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ
Vlad Kongbada Selgi Mana Lupa Lising Kuntaga Mangaga Loinana Winners Trophy Amadi Certificate PK Runners up team Dana Ingoton 11 da Seloina Lupa Lising Kunga Loinana Trophy Amadi Certificate Loinana Tournament ki Man of the Match Amasung Man of the Series da Manamathum Singh Yantoki Aroibada Maruipa Muhanna Pizari Azad Higher Secondary School Yari Pokta Nauna Saba Atal Tinkering Lake Forest Minister T.H. Shyam Kumar Nangasi Sangakre Enhancing agricultural marketing through value addition of horticultural crops Highway Thoramda Lomi Singi training program amangasi dagi hodokre Loinana YouTube channel da Sandokadaba serial episode Chaitenge Ahan by episode Kokloroi daba dakfam ngasi release tokre Ngasi damak tadi mes Paodam loisinjari meambo mohanna krumjari